Any Kuki tribe ST list tagi Louthokpagi Wapham Hmar Bodyna Sougatkhre. Any Kuki tribe asi Manipur ge schedule tribe list tagi Louthokadabani haina thadau NP Manipur amasung Maitai Alliance anina Bharat Sarkar ge Union Minister for Tribal Affairs ta memorandum pisinduna taksin khiba Wapham adubu Hmar tribe ki mahut seliba prominent organization ama oiriba Hmar Talangwal na mapung phana Sougatkhre. Thadau NP Manipur amasung Maitai Alliance anigi maikaidage ngarang Bharat Sarkar ge Union Minister for Tribal Affairs ta any Kuki tribe po ST list tagi Louthokna ba pisun khiba memorandum aduda solidarity ulagle Hmar Talangwal gi maikaidagi phongdorokhibada lamdam asida ngalingai matamdagi leraglaba tribe kuntragani thoi official oina schedule tribe ki list haptuna sakhanglibane adubu any Kuki tribe asi schedule tribe ki list hapsinna bohona bahai basi yaningde maramaduna any Kuki tribe asi chanaroidavane loinana any Kuki tribe asi Manipur ge schedule tribe list tagi Louthokadavane Kuki asi masagi chapchana haurakpham leiba kangbu ama natte masigi lol cultural identity leite any Kuki tribe hairiba asi state asi the official oina sakhanglaba schedule tribe list ta yauraba tribe kuntragani thoi asige legal amasung cultural sanctity da akiba piriba politicized umbrella tam ama nei any Kuki tribe hairiba tam asina Manipur da communal tension thogalle loinana tribal gi benefits sing yauna identity da akaiba pirakpa yawagi phibam kaya leire maram aduna any Kuki tribe ase Manipur gi ST list tagi Louthokadavani haire panba yawade any Kuki tribe hairiba tribe ase 2003 da matam aduda palamba laingakna Manipur gi ST list ta hapchilam khibane any Kuki tribe ST list tagi Louthoknaba Wapham Youth of Eastern Jogamna Sougalagle thadau NP Manipur amasung Maitai Alliance ki maikaidage any Kuki tribe ase Manipur gi ST list tagi Louthokadavani haina Bharat Sarkar ge Ministry of Tribal Affairs the memorandum pisinduna taksin khiba Wapham adu Youth of Eastern Yogamna mapung phana Sougatli haire lup asina thadorokpa cherol amana hairivana thadau NP Manipur amasung Maitai Alliance ki maikaidagi tongan ba evidence kaya da yumpham oiraga memorandum pisin khiba adu mapung phana Sougatli hairaduna any Kuki tribe hairiba ase ST list tagi Louthokadavani haina Bharat Sarkar da akanba Wapham thamle Ministry ki maikaidagi so Indian Constitution ki makhada 1956 ke Scheduled Tribe and Scheduled Caste Recognition da yumpham oiraga maduda yauriba Scheduled Tribe sing adugi integrity mapung phana Sougatkadavani hairakle miyoiba da oki kidney heart transplant tawbagi thaurang mai pakle malem da han boina Harvard Medical School HMS ke physician scientist singi team amana miyoiba da oki kidney transplant tawba ngamkhre maduna maram oiraga matung tarakpada miyoibagi yamna maruoiba kayat sing oiriba heart amasung kidney fail oiba miyoi kayagi punsi kanba ngamlagani haina thajanare Massachusetts General Hospital la paikhaliba thaurang aduna kidney fail oiraba end stage kidney failure patient singda anauba asagi mangal ama pire hauji malemda kidney donate tawbinaba miyoi marang kaina leitaba maramna anauba thaurang ase miyoiba khunaida yamna nungaiba paw ama oina launare Massachusetts ke Wemount leiba masagi chahi humpugani thoi suraba miyoi amada pung mari chumna operation tawraga oki kidney transplant tawkhibane hairiba miyoi adu diabetes nabaga loinana blood pressure wangbaga loinana chronic kidney disease CKD nabadagi kidney fail oirakhibane miyoi adu hanasu kidney transplant tawkhrabane mamangda miyoi amana donate tawrokpa kidney transplant tawkhrabasu chahi manga rom leiraga amughanna kidney fail oirakpadagi hanagum hospital da toina puraga dialysis tawba mathau tarakhe Harvard Medical School ki surgery department na sanglaba chahi kaya chokthaba naidana honarakpagi mahai oina miyoiba da oki kidney mai pakna transplant tawba ngamkhibane anauba thaurang asina maram oiraga kidney fail oiraba miyoi million kaya da hingnabagi anauba asama piba ngamlagani haina thajanare researchers singna hauji atopa sa makhal kharadagi Louthokpa organ natraga tissue sing miyoiba da transplant tawnabagi thaurang laukhanaba honare Xenotransplantation haina khangnaba thaurang asina maram oiraga malemda hojik miyoibagi organ transplant tawbada thengnariba donor watpagi khudongchadaba sing khara makhai koganba ngamlagani haina thajanare United Network for Organ Sharing UNOS ki report matungin malemda hojik miyoi crore amarom organ transplant tawba mathau taba maramna khudongchaba tanja ngaiduna leire adubu organ donate tawbinaba donor leitabana maram oiraga miyoi lising amaga chatret lom numit khudingi sire transplant taunabagidamag khwaidagi mathau taba miyoibagi organ de kidney ni haina Journal of the American Society of Nephrology da phonglakpa report amana haire organ gi awat pa lehendanabagi matangda ihan hana laukhatki ba thaurang de oki kidney lauthoklaga miyoibada pansinbada hena khudong chahanabagidamag
genetically modified tawbane haukiba chahi mangarom Massaset General Hospital amasung e-genesis na hiram asigi matangda kupna thijilaga mapung phaba report ama Nature Journal da phonglakibane Manipur gi district 9 da nong kana chugadavana orange alert Louthokpagi Indian Meteorological Department Imphal Center gi nong singi report matungin na state asigi district 9 da ngasi amadi hayeng fauba nong kana chugani haire report asigi matungin na nong kana chugani hairiba Manipur gi district sing adude Tamenglong, Senapati, Kangpokpi, None, Ferzol, Ukhrul, Kamjong amadi Jiribamne loina na hairiba district sing asi orange alert Louthokpagi haire Amaromda lakleba numit ini asida Manipur gi district tarukta so mayai oirapna nong chugani haina IMD Imphal Center gi report asina haire Air India gi kaikhraba plane aduge black box phangba ngamkhraba so madugi data sing Louthokpa ngamdana leire Gujarat ki Ahmedabad International Airport agi London tamna paigadaba Air India gi plane Boeing 787 kaikhibadugi matangda black box phangba ngamkhraba so black box sing adugi fibam yamna thina sokpana haujik phauba black box adugi data lauthoklaga analyze tawba ngamdana leiriba sida maikai kaya dagi nungnangba wafam kaya phongdorokle Malem da suba khwaidagi chawba aviation market oiriba India na flight recorder singdagi data lauthoknaba amasung decode tawnaba honabada foreign laboratory singi mateng lawduna leire haina expert singna nungnangba phongdorokle oiragliba phibam masida India da crisis management da achawba awatpa kaya leiri amade ningthina khanghairaba main power gi awatpa leibana systemic issue kaya thogalle haibasi mayek sengna takle India asi technology gi lamda malem gi waina makok thongba leibak singi manungda ma oirabasu aviation crash data analyze amasung manage ningthina tawba ngamdaba sigi mami aviation safety da chawna tare Martin counseling gi CEO Mark Martin na haikibada India da data consulting service Wipro amade Infosys yauna atai technology firm kaya leibana malem gi waina technology gi lamda mangsil thana chalivane farm sing asigi haitoi singthoi basu maruwaina data analysis da oirivane malem gi waina India na software development singthaningai oiba performance utlavasu real time data handle tawna bohona vadi semgat sagat kadaba yamna wali haibasi oiriba phibam asina mayek sengalle masina tunglam chata aviation safety da achauba singnaba ma oirakloi hainingai leite haire ningsingba yabade chahi asigi April thada civil aviation gi union minister Ramohan Naidu na aircraft flight data amade cockpit recording sing analyze tawnabagi damak New Delhi da leiba aircraft accident investigation bureau headquarter na anauba laboratory ama sangakhibane Hindustan Aeronautic Limited ki matenga loinana lupa crore mapan lomsang na sakhiba laboratory aduna malem gi thakta black boxing handle tawnaba khudong saba phangan khibaga loinana foreign agency singdagi mateng lobagi sang hanthana ba pandam thamkhibane US ki president pukhalakhiba ceasefire Israel amasung Iran ani na yakhre Iran amasung Israel laibak ani gi marakta hojik soknariba lalasi hena pakthok chawthoroktanaba US ki president Donald Trump na pukhalakhiba ceasefire gi wafam lan soknariba laibak ani na yaba pikhre adubu ceasefire ase hodringai gi mamang ngasi ayuk anganba pung 3 lom tabada Israel gi maikaidagi Iran da akanba mongda air strike chathakhe Iran asu Israel da missile attack chathakhe agency gi pauna hairivana US na Iran gi nuclear site ahumda B2 steel bomber sizinaduna akanba attack chathakiba dugi paukhumoina Iran na Qatar da leiba US military base ta missile taraga ni thoi kapsin duna attack chathakhe adubu missile taraga mathoi de US na intercept tawba ngamkhe maraksida US ki president Donald Trump gi maikaidagi numitarani suraba Israel amasung Iran gi war ase hena pakthok chawthoroktanaba pukhalakhiba ceasefire gi wafam Iran amasung Israel laibak anina yaduna ceasefire sanaba hokre hiram asiga mari leinana Israel gi prime minister Benjamin Netanyahu na haikibada US president Donald Trump ka khusamna duna bilateral ceasefire sathakiba ase afaba khongthangne hiram asigi matangda mahakna ngarang numidang Israel gi security cabinet ta chapchaba report ama suthamkhe numit taraga ni thoigi Israel na Iran gi mathakta sathakiba operation adugi pandam adu phangba ngamle haina security cabinet ta thamkhe adubu karigumba Iran ceasefire gi chana kanglon khongauna rabade madugi chapchaba paukhum pigani haina su phongdokhe